Thongba kano. Hi Mayam, MouahumMukbang taram nokchari. Ngasi akoina chajarakadojina akoina mukbang namba horpadagi adum chicken center am layeba adudagi dum lobba kaka amana sponsor tawbirakwane kaka amarjina yam harawe khoibo saina sakhangbidana sponsor ga tawbirakpuje. Thank you kaka. Ado khoi mayam chaba hojinjarage nachanjingna thagatjare adudi khoi chaba hojinjarage nachannai nachanai Kay haide da khangdre khoi haramadana wangangum khangdreda makha thamala chaba hojala chai nga sai ka minam la khoni ne sa hodna chi han la ho ai moi ngai ja ngom de ne ro ko chi han de yam tappa sakabada ada inga ngai so ngom de ba chak sabai wari jima to aji mahije tahan Hayro. hairo agis mahi guys kakana sponsor tawbirak kana khoi la iglo tattore na hawon hauna na satharake se put up saji do jana tise aina ra kusa khom paina yara ba ya awa hai bil hai na ni chak sabai jima lilu lauda ha adi sana Thongba kano. sampra sumra Ngasi ahamana chadajanga sarinbase moi hawe hawa daw kano manado sira sira yawe Akaze harang thongpungda amlaba kano chicken center lo kai mama mi kan mamingda amarji nte kana magi chicken center mamingda SK store har ham do koina umleber kan de discount tum baby baije hai ro khan ma tangam de haw với hai bên Pan Eronba diwa lep kano kasaninga adeba putak to purok pa ni ayuta yes kano ne akhoi mina zu sidi hairo gada amu yamna kana to manji ngao này coi kìa nạp tiền hay đâu rèm ta macam dia Pan Eronba kali jam ni lah tiga kau hai sampai sana ro cô kìa nốt là bộ nó bây giờ ăn mà cao rồi patah pulang di sana bawa kon menjaga sembah hal này cái gì hal
하거든요. 실내가 하와봐. 이는 더블아. 좀 싸이다 보죠 또 이제. 내가 좀 하자. 그래. 타박 벌써 가야 돼. 아니 너무 재밌다고. 아빠 편하고. mà cù trong tàn đấy. 안 돼. 저기 뭐가 잡으려 그나. 뭔가 해주나? 너 어떤 군인 같은 노래. Mà tung hạt biết đâu rồi. Şimdi ver bakayım. 이런 거. 좋아. Thằng nó mất tầng 2 rồi là sao bông không kìa. 그거 거의 이제 2개 정도 해볼거 그냥 주변은 땀 안 biết là mà 누가 거의 다 kêu 뭐가 giveaway mà giveaway 짬 상태색이야. Làm sao ngâm được quả. 그냥 나 support 그럼 그냥 support 하고 이제 그 갖다 놓으면 뭐지? Mày làm cái support mà thốc tay à. Vậy nó vừa rồi mà tăng sạch thế kìa. Nó là cái phụ chất này mà đấy. 맞아. 누가 보내시다. 시켜서 왜 봐. 이 관련 냄새 좋아한다. Tôi học nữa. 이거 맞아. Phải mặn là xịu vậy đó. Ngon là vẫn là phụ chất này mà.
ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯁꯤꯗ ꯑꯣꯏꯕꯤꯅꯕ ꯂꯩꯇꯕ ꯏꯆꯟꯅꯨꯄꯤ ꯑꯄꯤꯛꯄꯗꯨꯅꯅꯦ ꯃꯔꯤꯃꯛꯇ ꯁꯦꯟꯅ ꯉꯝꯗꯕ ꯀꯔꯤ ꯃꯔꯤ ꯁꯨꯔꯤ ꯀꯥꯎꯔꯕꯔꯣ ꯅꯤꯡꯁꯤꯡꯉꯤꯕꯔꯣ ꯍꯥꯏꯗꯣꯛꯈꯤꯕ ꯃꯥꯅ ꯍꯩꯅꯕꯤꯁꯨ ꯑꯣꯏꯕ ꯃꯋꯥꯏ ꯍꯥꯏꯔꯣ ꯈꯟꯕꯅꯤꯗ ꯍꯦꯜꯂꯦꯕ ꯍꯥꯏꯔꯝꯃꯕ ꯍꯥꯏꯁꯤꯅ ꯍꯦꯟꯅ ꯍꯥꯏꯅꯤꯡꯕ ꯅꯣꯛꯇꯣꯏꯒ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯒ ꯂꯦꯞꯈ꯭ꯔꯕ ꯈꯪꯗꯦ ꯍꯥꯎꯔꯦ ꯂꯦꯞꯈ꯭ꯔꯦ ꯃꯇꯣꯡ ꯄꯤꯕ ꯃꯥꯟꯕ ꯎ ꯃꯣꯔꯣꯛ ꯆꯈꯥꯎꯗꯤ ꯌꯥꯗꯕ ꯀꯩꯝ ꯆꯥꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯆꯥꯗꯕꯅꯤꯅ ꯆꯈꯥꯎꯒꯤ ꯐꯤꯕꯝꯗꯤ ꯌꯥꯝ ꯐꯔꯤ ꯍꯨꯃꯥꯡꯒ ꯇꯥꯔꯛꯑꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯇꯥꯔꯛꯏꯅꯦꯁꯨ ꯆꯠꯂꯣ ꯆꯠꯂꯣ ꯑꯥ ꯊꯅꯧꯔꯣ ꯆꯣ ꯃꯃꯣ ꯀꯨꯟꯆꯣ ꯊꯣꯛꯂꯛ ꯄꯨꯟꯅ ꯍꯖꯜꯂꯣ Let's start. ꯃꯥ ꯐꯨꯗꯠꯂꯤꯔ ꯈꯪꯗꯦ ꯒꯦꯝꯅꯤꯅ ꯑꯉꯥꯡꯇ ꯂꯩꯕꯅꯤꯅ ꯈꯔ ꯊꯣꯛꯄ ꯇꯥꯕꯅꯤ ꯆꯤꯡꯉꯝꯗ꯭ꯔꯥ ꯆꯥꯛꯁꯦ ꯑꯃꯨꯛ ꯁꯤꯟꯕꯤ ꯂꯧꯁꯤꯟꯈ꯭ꯔꯦ ꯑꯅꯤꯅꯤ ꯆꯥꯛꯁꯦ ꯃꯌꯥꯏ ꯈꯔ ꯐꯖꯅꯕ ꯍꯥꯞꯄꯅꯤꯀꯣ ꯑꯩꯁꯦ ꯃꯕꯥꯅꯤ ꯈꯔ ꯅꯨꯡꯁꯤꯕꯤꯗꯕ ꯃꯌꯥꯝꯅ ꯐꯨꯅꯤꯡꯕ ꯊꯤꯖꯤꯟꯗꯣꯏꯅꯦ ꯑꯩꯅ ꯑꯃꯨꯛ ꯃꯤꯠ ꯐꯩ ꯌꯦꯡꯉꯦꯅꯦ ꯑꯁꯤꯗꯅꯦ ꯊꯣꯡ ꯄꯥꯜꯂꯦꯕ ꯑꯗꯨ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯒꯝꯚꯤꯔ ꯌꯦꯡ ꯉꯥꯛꯇꯅꯦꯕ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯑ ꯇꯧꯕ ꯑꯗꯨꯗ ꯏꯆꯥꯈꯩꯗꯣ ꯍꯦꯛꯇ ꯌꯦꯡꯉꯛꯄ ꯑꯗꯨ ꯌꯦꯡꯕꯅꯦꯕ ꯑꯩꯒꯤ ꯆꯥꯕꯩꯗꯨꯅꯅꯦ ꯑꯩꯅ ꯁꯤ ꯍꯥꯞꯍꯟꯗꯦꯕ ꯎꯗꯕꯅꯦ ꯚꯤꯗꯤꯑꯣꯗ ꯄꯥꯛꯅ ꯎꯗꯕꯅꯦꯅ ꯃꯌꯥꯏꯗ ꯐꯖꯅꯕꯅ ꯑꯗꯨꯝ ꯍꯥꯞꯄꯅꯦꯕ ꯑꯗꯣ ꯃꯥ ꯅꯍꯥꯟꯒꯤ ꯆꯒꯦꯝ ꯄꯣꯝꯕꯗꯨꯗꯤ ꯃꯥꯅ ꯆꯥꯖꯅꯤꯡꯗꯕꯒꯤ ꯍꯥꯏꯒꯗꯕꯅꯦꯕ ꯄꯥꯟ ꯊꯣꯡꯕꯗꯤ ꯑꯗꯨꯝ ꯆꯥꯏꯗꯅ ꯄꯥꯟ ꯊꯣꯡꯕꯗꯅ ꯑꯩꯅ ꯆꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯔꯦ ꯄꯥꯟ ꯊꯣꯡꯕꯗ ꯈꯔ ꯉꯥꯎꯕ ꯄꯥꯟ ꯊꯣꯡꯕ ꯌꯥꯝ ꯄꯥꯝꯕ ꯃꯥꯅ ꯑꯃꯨꯛ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯃꯨꯛ ꯄꯥꯟ ꯊꯣꯡꯕꯗ ꯑꯁ ꯃꯣꯔꯣꯛꯇꯣ ꯃꯤ ꯉꯥꯏꯗꯦꯒ ꯑꯗꯨ ꯇꯧꯗꯦꯒ ꯑꯃꯨꯛ ꯇꯧꯕꯤꯔꯛꯏꯅꯦ ꯑꯗꯨꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅꯤ ꯇꯦꯡꯀꯣꯠꯁꯦ ꯃꯥꯏ ꯇꯦꯡꯀꯣꯠꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯃꯥꯏ ꯑꯄꯥꯝꯕꯅꯦ ꯍꯧꯖꯤꯛ ꯍꯥꯎꯔꯦ ꯅꯥꯟꯗ꯭ꯔꯕ ꯖꯥꯠꯅꯦ ꯑꯂꯨꯁꯨ ꯌꯥꯝꯃꯒ ꯑꯩꯈꯣꯏꯅ ꯍꯥꯞꯄꯤꯁꯤꯀꯣ ꯐꯦꯃꯤꯂꯤ ꯄꯨꯂꯞꯀꯤ ꯇꯧꯔꯛꯄꯅꯦ ꯍꯥ ꯏꯟꯖꯥꯡꯁꯤꯕꯨꯕ ꯐꯦꯃꯤꯂꯤ ꯄꯨꯂꯞꯀꯤꯅꯦ ꯉꯁꯤꯗꯤ ꯃꯣꯏ ꯀꯀꯥ ꯏꯁꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯄꯗꯣ ꯄꯨꯂꯞꯇꯤ ꯑꯩꯈꯣꯏꯅ ꯆꯥꯕ ꯉꯝꯗꯦ ꯌꯥꯝꯃꯦꯕ ꯃꯥꯅ ꯇꯧꯔꯤꯗꯣ ꯌꯥꯝꯃꯦꯕ
ꯅꯪꯅ ꯎꯃꯣꯔꯣꯛ ꯂꯧꯊꯣꯛꯏꯔꯣ ꯄꯤꯔꯛꯎꯔꯣ ꯌꯥꯔꯦ ꯆꯥꯛ ꯌꯥꯎꯗ꯭ꯔꯦ ꯑꯃꯠꯇꯒ ꯅꯠꯇꯦ ꯃꯔꯤꯃꯨꯛ ꯁꯨꯕ ꯑꯩꯅ ꯈꯥꯏꯗꯣ ꯃꯔꯤ ꯎꯃꯣꯔꯣꯛꯀꯗꯤ ꯑꯩꯈꯣꯏꯗ ꯂꯣꯏ ꯌꯥꯎꯔꯕ ꯑꯩꯁꯨ ꯃꯣꯔꯣꯛ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯜꯂꯒꯦ ꯑꯩꯅ ꯈꯜꯂꯦ ꯍꯥꯞꯆꯜꯂꯒ ꯑꯩꯅ ꯆꯥꯅꯤ ꯑꯃꯗ ꯌꯥꯔꯛꯑꯣꯏ ꯑꯩꯅ ꯍꯜꯂꯒꯦ ꯆꯈꯥꯎꯗꯤ ꯌꯥꯔꯝꯃꯔꯣꯏꯗ ꯄꯣꯠ ꯑꯩꯗꯤ ꯌꯥꯗ꯭ꯔꯕꯅꯦ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯍꯧꯔꯕꯅꯦ ꯃꯌꯥꯝꯅꯗꯤ ꯑꯩꯈꯣꯏ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯥꯕꯨꯁꯨ ꯕꯥꯏ ꯕꯥꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯕꯥꯏ ꯕꯥꯏ